ꯀꯩꯅꯣ ꯁꯤꯅ ꯇꯤꯠ 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 ꯍꯜꯂꯣ ꯚꯥꯏ ꯚꯥꯏ ꯇꯥꯏꯌꯦ ꯚꯥꯏ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯆꯦꯡꯕꯅ ꯅꯪꯒꯤ ꯐꯣꯇꯣꯗ ꯊꯨꯟ ꯐꯥꯛꯆꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯚꯥꯏ ꯅꯣꯏꯕꯥꯅꯤ ꯅꯍꯥꯟꯋꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯠꯇꯗ ꯁꯦꯠꯃꯤꯟꯅꯈꯤꯕꯗꯨ ꯀꯥꯎꯔ ꯃꯥꯜꯂꯦ ꯚꯥꯏ ꯆꯦꯡꯕꯁꯦ ꯃꯥꯗꯔꯕꯣꯔꯗ ꯊꯨꯒꯥꯏꯗ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯁꯥꯊꯤꯁꯦ ꯈꯪꯍꯟꯁꯦ ꯚꯥꯏ ꯑꯥꯏ ꯁꯤꯗꯤ ꯊꯤ ꯎꯁꯤꯠꯇ꯭ꯔꯦꯍꯦ ꯍꯣꯏ ꯚꯥꯏ ꯑꯁꯤꯗꯤ ꯕꯣꯔꯥ ꯑꯁꯥꯕ ꯑꯃ ꯄꯤꯗ ꯌꯥꯔꯔꯣꯏ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤꯀꯣ ꯃꯔꯤꯟ ꯌꯥꯎꯗꯕ ꯑꯉꯥꯡꯗꯨꯔꯥ ꯚꯥꯏ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯜꯂꯛꯑꯣꯁꯦ ꯚꯥꯏ ꯄꯤꯔꯛꯑꯣꯁꯦ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯁꯦ ꯑꯃꯒ ꯚꯥꯏ ꯌꯥꯔꯦꯁꯦ ꯚꯥꯏ ꯀꯤꯟ ꯑꯁꯥꯕ ꯑꯃ ꯄꯤꯔꯨꯔꯁꯤ ꯚꯥꯏ ꯑꯦꯛꯁꯀꯤ ꯊꯣꯡꯒꯥꯟꯗ ꯏꯁꯩ ꯑꯃꯇ ꯁꯛꯎꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯚꯥꯏ ꯉꯁꯤꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯚꯥꯏ ꯀꯣꯟꯅ ꯐꯨꯅꯔꯁꯤ ꯑꯦꯛꯁ ꯀꯥꯏꯅꯕ ꯅꯨꯃꯤꯠ ꯇꯥꯏ ꯚꯥꯏ ꯆꯤꯡꯒꯤ ꯂꯐꯣꯏꯅ ꯍꯥꯎꯋꯦꯅ ꯇꯝꯒꯤ ꯂꯐꯣꯏꯁꯨ ꯋꯥꯠꯇꯦꯀꯣ ꯚꯥꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯦ ꯚꯥꯏ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯚꯥꯏ ꯆꯠꯂꯦ ꯁꯤꯁꯨꯀꯣ ꯃꯤ ꯐꯨꯅꯁꯦ ꯍꯥꯏꯔꯗꯤꯀꯣ ꯆꯦꯡ ꯈꯩꯕꯗꯧꯅ ꯃꯀ꯭ꯂꯥꯛꯁꯤ ꯅꯤꯛꯄꯅꯦꯕ ꯂꯩꯍꯧꯔꯦ ꯚꯥꯏ ꯑꯩꯈꯣꯏ ꯃꯤ ꯑꯃꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯉꯥꯏꯍꯧꯔꯝꯅꯤꯅꯀꯣ ꯅꯣꯏ ꯑꯍꯨꯝꯒ ꯑꯩ ꯏꯊꯟꯗꯒꯗꯤ ꯐꯨꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯑꯍꯨꯝꯅ ꯐꯨꯕ ꯍꯥꯏꯁꯦꯀꯣ ꯌꯥꯝ ꯊꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯅ ꯐꯨꯅꯔꯒꯨꯝꯁꯤ ꯆꯠꯂꯦ ꯚꯥꯏ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯅꯆꯥꯅꯨꯄꯥ ꯐꯠꯇꯕꯅ ꯀꯅꯥꯡꯗ ꯕꯣꯝ ꯌꯥꯜꯂꯤ ꯊꯕꯥꯛꯇ ꯇꯟ ꯇꯛꯏ ꯆꯤꯟꯗ ꯊꯥꯔꯣꯏ ꯆꯨꯞꯄꯦ ꯉꯔꯥꯡꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯚꯥꯏ ꯊꯤ ꯀꯤꯔꯒ ꯆꯦꯟꯈꯤꯕꯩ ꯋꯥꯅꯤ ꯊꯤ ꯃꯥꯜꯍꯜꯂꯝꯃꯒ ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯀꯤꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯣꯁꯇꯤ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯦ ꯑꯗꯨ ꯑꯩ ꯀꯤꯕ ꯅꯠꯇꯦ ꯑꯩ ꯀꯤꯕ ꯅꯠꯇꯦꯀꯣ ꯀꯤꯕ ꯅꯠꯇꯦꯀꯣ ꯑꯩ ꯀꯤꯗꯦꯀꯣ ꯆꯣꯡꯉꯥꯅ ꯃꯤ ꯐꯨꯔ ꯂꯥꯛꯏꯁꯦꯀꯣ ꯀꯤꯕ ꯅꯠꯇꯦ ꯚꯥꯏ ꯌꯥꯔꯦ ꯑꯣꯖꯥ ꯅꯅꯥꯏꯅ ꯐꯖꯅ ꯐꯨꯔꯝꯃꯕꯅꯤ ꯊꯤꯅ ꯐꯨꯒꯦ ꯈꯜꯂꯝꯕꯅꯦ ꯏꯁꯩ ꯑꯃ ꯁꯛꯆꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯊꯤꯅ ꯐꯨꯔꯝꯃꯕꯅꯤ ꯃꯥꯁꯦ ꯑꯃꯨꯛ ꯆꯦꯟꯈꯤꯕꯅꯦꯕꯀꯣ ꯑꯩꯅ ꯇꯥꯅ ꯃꯃꯥꯏ ꯁꯣꯛ ꯊꯤꯟꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯊꯣꯛꯑꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯗ꯭ꯔꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯍꯦꯔꯣꯁꯤꯅ ꯅꯕꯨꯛꯇꯨꯗ ꯊꯤꯟꯇꯠꯂꯦ